अहानबदा मरुइबा पाउ हौजिक पालिबा बीजेपी लेंगाक नतना मणिपुर असिबु कन्नब लैते मणिपुर असि मसे तादनबा होनबदा लीडर सिंह खोंफम सेटना लेपली मणिपुर सेपरेट एडमिनिस्ट्रेशन लाकपगी वाफम ओइथोक्लोय हाइना बीजेपी स्टेट की प्रेसिडेंट ओइबदा नतना राज्य सभा की एमपी सु ओइदबी ए सरदाना फोंदोख्रे अमदी जेनिम्स अमदी सीएमसी की इंटरनी सिंगना स्टाइपेंड इंप्लीमेंट तौबियु हाइना डायरेक्टरेट ऑफ हेल्थ सर्विस की गेट ममांग प्रोटेस्ट तौख्रे मयाम बुकुरुमजरी नॉर्थ विंडो टीवी ने संदोकचबा नुमिदांगी मणिपुरी पाउ मीटिंग ताबिदिबसिंगु सुरबला माइरेंबमना तराम नोकचरी हौजिक मियामदा पाउ मुचा खाइना पिजरी हौजिक पालिबा बीजेपी लेंगाक असिन नतना मणिपुर असिबु कन्नब लैते मणिपुर असि मसे तादनब होनबदा लीडर सिंह खोंफम चेपना लेपली मणिपुर सेपरेट एडमिनिस्ट्रेशन लाकपगी वाफम ओइथोक्लोय हाइना बीजेपी स्टेट की प्रेसिडेंट ओइबत नतना राज्य सभा की एमपी सु ओइदबी ए सरदाना फोंदोख्रे वाफम असि ngasi निटाइपा चुथेक्ते लैबा पार्टी असि हेड ऑफिस ओइदिबा थंबाल संगलेन दा पांगथोखिबा इंडियन रेवेन्यू सर्विस IRS की रिटायर्ड गाइडिंग पानमई तमेंगलोंग असेंबली कॉन्स्टिट्यूएंसी की मिरेप ओइना थेंगनबा भारतीय जनता पार्टी मणिपुर प्रदेश ता यौरखिबबु बीजेपी की स्टेट प्रेसिडेंट अमदी राज्य सभा की एमपी ओइदबी ए सरदा देवी अमदी पार्टी असिगे लुचिंगबा कयाना तरामना ओपगी थोरमदुदा महांगना फोंदोखिबनी महांगना मखा तारदुना हाइकिबदा बीजेपी सिगा तोंगान तोंगानबा पॉलिटिकल पार्टी गा मानदे हाइबदा हाइमनबा थोक्लोय बीजेपी सिंगी थबक तौबदा दोल अचौबा मचा नाइदना लीडर सिंगी पुक्चेल चाउबा पार्टीनी बीजेपी की लीडर सिंगना भारत लैदिबा लेंगाक पाइरकपदगी हाना लैरंबा भारत की सक्तम अदुदगी अचौबा अवोनबा सक्तम अमा पुरक्तुना चौखटपगी लमदा मांगजिन थादुना चटपा हौरक्ले चौखटपगी थबक थौरम असिदा तोंगान तोंगानबा इथिल येटखाई थिंगाइबे कया लाकप याई मरुओइना इंडिया की प्राइम मिनिस्टर नरेंद्र मोदी ना लाक्टिंगे की ममांगदा अटल बिहारी वाजपेयी की मतमदगी हौरगा नॉर्थ ईस्ट असि हाना चौखत्रबदी चौखटपा यारोय हाइबगी खोंगथांग थांगबा हौरमलबनी मसिगी खोंगथांग असि बीजेपी नतना अतोप पॉलिटिकल पार्टी अमतना पाइखटलमदे हौकिबा इंग कुमजा लिसिंग अनिगा कुलहुमदोय की मे की तारीख 3 दगी मणिपुर दा ओइरखिबा फिबम मसिना मरम ओइरगा मणिपुर चौखटपगी लमदा खरा थिंदबगुम तौबा असि अइखोयगी लाइबक थीबनी हाइदबा लाइबक थीबा अवाबा से अइखोयना ngasi thengna haudrabadi manipur ase lukhiba yabagi phibam da leire haina mahakna phongdoki amaromda naungna party asida changlak gai goding panmaina party asida karigi changlakibano mahakna kari tawba pambagi haibana chingbagi matangda marik chumba wafam thamki We have seen many development projects in Manipur, in Northeast, and as well as for the Mekong. The Mekong is considered as one of the most backward districts, not only in Manipur, but in the country. If you look at its development index, it's one of the lowest. So, this time, when India gained its Viksit Bharat, the Mekong district should not be left behind. The people of the Mekong should not be left behind. People of Manipur, the state of Manipur should not be left behind. We should be equal to develop, and we should take part in the development of our country. And I want to thank you, ma'am, for welcoming me. And I am deeply humbled by the gesture. And I am sure that I will be able to contribute and do whatever I intend to do and live up to the expectation of me. Adumba Bharatiya Janata Party ne sarkar pairaga adumba matamda Bharat ki leiriba Bharatiya Janata Party ki Bharat sigu luchiniba leader mayam sinsina adumba kwaidagi higher level de leiriba Bharat ki Rashtrapati se masi aikoi Abdul Kalam adumba Muslim singi marakdagi Bharat ki oina adumba ज्ञान पीरिबा यूथ सिंदा इंस्पायर तौरिबा तोंगान तोंगानबा माकी वाखलोल कयाना भारत से सेमगतबदा अचौबा दायित्व लौबा ngamagadaबा अदुगुंबा अब्दुल कलाम को राष्ट्रपति ओइना खनबीगिबा
लोनना हौजी उड़ीसा द्रौपदी मुर्मू ngasi भारत की राष्ट्रपति ने महाक अदुगुम्बा लोन ट्राइब की अदुगुम्बा चिलिनाउ सिंह महाक मसामक से राष्ट्रपति कोइना लाअब मतुंग दभावा अदुगुम्बा इंडियन नेशनल कांग्रेस अमनि माग चटमिनरिबा पॉलिटिकल पार्टी सिंगना अदुगुम्बा वांग्रबा थाकुदा लेरिबा भारत की अदुगुम्बा लुचिंबा ओइरबा अदुगुम्बा एसटी की नुपी अमबु करेम कथाइनदना ngang हाइबसे मसीमक भारतीय जनता पार्टी ने यादबा मखोइबु चैलेंज तौहाइबसे भारतीय जनता पार्टी कमुनेल ओइदबगी एग्जांपल नि हाइबसे ngasi aina mayam da thamjani loinana भगवान विश्रा मुंदा mayam hena khambire ningkha tamaba matungda tungan political party sina sarkar se pai sarkar pai se atuki matik samna pai sarkar pai ngai matam juda namsan duna thamamba aduga bharot ki damakta di achouba responsibility lauraga bharot sibu chaukhатpa shanti leiba bharot ama oina na mo namda tungan ba angrez thengna ba kaya su daita lauraga leadership sakhang biramba singi manungta namsal laga thambiramba adumba st ki luchingba bhagwan vishra munda adumba leader asibu sakhang birakanga bharot ki pradhan mantri na janjati gaurav divas saina 3 November ta aikoi parol to ba haibase masimak aikoi na bharot ki pradhan mantri shri narendra modi ji bu thoi dok na aikoi side sidagi koi state sidagi thoi dok na thagat pa phongdok pa mathok tai loinana st da lai st gi chilinau sing lairiba punamak nasu aikoi bharat ki pradhan mantri bu thoi dok na thagat pa thoi haibase masimasu ai thamja loinana aikoi adumba praja singi thabak tawda dola doli khaidaba acho macha naidaba adumba leader singi puchel sawa bharatiya janata party leader singna masidi bharat se lenga pairak padagi di masidi bharat se tongan ba han leiramba bharat ki saktam adudagi achouba awon ba saktam mama puraktana ngasidi saukhatpagi lamda mangjil thana changjalak ure habase akoi punamak na khangminna ꯖꯦꯅꯤꯝꯁ ꯑꯃꯗꯤ CMCꯒꯤ ꯏꯟꯇꯔꯅꯤꯁꯤꯡꯅ ꯁ꯭ꯇꯥꯏꯄꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯀꯦꯊꯂꯤꯛ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ CMCꯒꯤ FMG ꯏꯟꯇꯔꯅꯤꯁꯤꯡꯒꯤ ꯁ꯭ꯇꯥꯏꯄꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤ ꯀꯨꯝꯖꯥ 2015ꯒꯤ ꯅꯣꯚꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯅ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯧꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ CM ꯑꯃꯗꯤ ꯍꯦꯜꯊ ꯀꯃꯤꯁꯅꯔ ꯎꯅꯗꯨꯅ फाइनांस प्रोसेस तौहनगनी है थाजब पीरखिबदी लेख्रे अदुबु थबक्ता ओंथोक्ट्री हाइना खोंजंग लोइसिंगना पेंदबा फोंदोरक्ले। CMC अमदी जेनिम्स FMC इंटर्न सिंगी स्टाइपेन पीदबगी मातांगदने अदुगा ngasi अखोगी प्रोटेस्ट से 3rd डे ने अदुइदुगा ममांगदा ngaranga nahanगा अखोई जेनिम्स ममांगदसु तौजखरे अदुगा अखोगी हौजिक प्रोटेस्ट सिगी मातांग हाइजरगदी अखोगी स्टाइपेन से ममांग मांगदा सीनियर गई ताना पिरंबा लेरमे अदुबु हौजी की ओइन अखोइना तानाजरई से नवेम्बर दगी हौरगा तानाजरकपने अदुइदुगा नवेम्बर दगी तानाजरकप पोत से अखोगी मार्च फाउदा CSA लोइसनबिनी हायरगा सुम यैथोलागा हौजिक फाउदा CSA लोइसनबिदबा अखोगी डॉक्यूमेंट से अदो कमाइना तौगे हाइबा मतमदा अखोई से हुजिक हेल्थ कमिश्नर ओइबिबा सर सुमंता नहान से उनजरुबा मतमदा प्रोसेस तौरगे हायरगा हुजिक फाउदा फाइनांस दा अखोई चे से थादाबिदबा अदुगा ममांगदा CM सर सु उनजरुरे रेस्पेक्टेड ऑनरेबल CM सु मानसु सुमाइना यंगसनग्रो हाइबा सर सुमन होय सुमाइना हाइबिरे अदुगी मतुंगिना पॉजिटिव रेस्पॉन्स ला आकांदा अखोई से ए कमाइन तौरी एन हुजिक फाउदा सुम गायरे लाकपसे हुजिक फाउदा प्रोग्रेस अमता लेतबा हाइतारे अदुना फाइनांस दगी सु हुजिकी चे दो गायरगा दुम लेरगा हुजिक फाउदा केमता रेस्पॉन्स लेतबा अदुगा ngasi अखोइना डायरेक्टरेट ऑफ हेल्थ सर्विस लाक्सरीसिना सुमाइना तौरिबा अखोइगी प्रोटेस्ट अखोइगी कोसिदा
Directorate of Health Service ki jo achoba responsibility ama lei khanjabadagi akoi sidasu protest tawba lakchabani aduga akoi sida application ama thajanjaraga akoi gi ko sida moina su mateng pangbiraknaba mateng pangbirakani haiba thajaba thamjaraga lak akoi gi stipend sidi akoi gi batch ani sureba ko amana July dagi hoba batch ama amana January dagi hoba batch ama ado June July dagi hoba batch sina November dagi tanaraga akoi se all government college ado maru aina Jenims amadi CMC da intern tawjaba singneba ko aduiduna adudagi tanar November dagi mamang mangda su tanaramba mayam lay adui targa su pini hairaga Supreme Court ki order su leire adagi National Medical Council gi order su leire sumaina PO equal stipend equal pay PO na adumaina high ba leire equal work tawni akhoi se night duty loina tawribane 24 hour duty loina chap manana masa gi government college ta leiriba intern ga chap manana akhoi su loina tawi adubu ngasi phawda single amount single pay am phau phangdana akhoi gi wakat che ta dana lakbane Supreme Court ki order leira phawda dum state ki government ki side tagi hai tarine issue se dum kitang thengdaraga tongni ni hairaga ngasi phawba stipend se pidana lakpagi damakta akhoi protest se haujarap makha tana akhoi se adum changsan jarkhini haina thamjage maramdi akhoi nahan dagi tawjaba haujarapane adu ngasi third day ne akhoi gi right Andaba amaga pangkhak oiraba college asigi caretaker governing body athubada thamgadabani haina Naurem Bidahari College Student Union 2025-2026 na kudek piduna thadorakpa chero lamada fongdorakli added college amu oina leidiba Naurem Bidahari College khundrak pomasi matam sangna leifam thokpa governing body leiraktabana khudong chanaba kaya ngasi fawba mahairoi singda thokhalle maruina college asigi principal in charge na college asida lakningba matamda lakningdaba matamda laktaba kaya lisang sina chathaduna leirakpa sina college asida changnaina department singda class chathabasu ngamhandre loinana karigumba matamda mathau tarakpada principal in charge ki signature laungnaba honabada numit kyani ngaiduna matam manghalakpasi matam chana yengsenbiba ngamba authority ama mathau tare haina fongdorakli Cine of Day Gitauram Pangtokre Afaba film ama oinaba hotnabada director amadi cinematographer ani asigi apunba collaboration yamna mathau tai haina 𝐶𝐢𝐯𝐿 𝐁𝐫𝐿𝐬 fongdorakli film forum manipur gi medeng makada all manipur cinematographer association amka na sinduna ngasi nungthil kwa kaithel thokchom laikai leiba bb films ki auditorium da pangthokre tharomadu da film forum manipur gi vice chairman 𝐶𝐢𝐯𝐿 𝐁𝐫𝐿𝐬 na athoiba mithunglen amka gi president L Radhamohan na thoromapu amadi manipur state film and television institute ki former director Birendra Salam na akanaba mithunglen oina sarukya ki ngasi gi thoromadu gi manung channa collaboration between directors and cinematographer haiba hiramasigi matangda all manipur matam isai kanglup amiki president Nava Volcano filmmaker Romi Mitai all manipur filmmakers and producer association amfifa gi secretary Kangla Prem cine writers and playwright forum manipur CWPFM ki secretary Binoranjan Oinam cine directors guild manipur ki secretary Ozit Babu Ningthauzam editors guild of grills ki treasure Yoimayai Mongsaba na chingba saknai raba miyoi kiana wangangki ngasi gi tharomgi atoiba mithunglen oina sarukya kifa film forum manipur gi vice chairman 𝐶𝐢𝐯𝐿 𝐾𝐴 na fongdokibada afaba film ama puthokna bo hotnabada cinematographer amadi director ani asigi afaba collaboration yamna mathau tai maramdi director na pamliba wakhalon pumnamak adu camera da mami tahalaka doribani director amadi cinematographer ani asigi marakta pau faungna ba khajiktang wat kibada film adu gi marai bakthi ga doribani actor director crew member pumnamak sing matam chupada collaboration tawminagadabani tharomgi nungi oiba warol thamladuna amka gi advisor NG Ganashyam khoimuna fongdokibada film forum manipur gi makhada leidiba constituent guild association taranithoi asina tha kudingi aroiba nomaizing numit singda cine of day gi tharom sing pangthokuna laklami adubu chap chaba numit amada pangthokpuna afaba khongthang oigani haina film forum manipur na warep lauduna tha kudingi saisat mapan nasida cine of day gi tharom asi pangthoklakpani kumjalising wachamapan humdrani gi april gi chaichat mapan bu mami gi numit haina pangthokliba numit asibu ningsing laduna tha kudingi saichat mapan nasida cine of day gi tharom asi pangthokpa thoromni ngasi ge sina amkana film forum manipur gi makhada cine of day gi tharom asi sinnabagi thodang laujabani cine of day gi numit film numita film shooting film kapa amadi
film ga mari leinaba thabak thorong sing leptuna film chawkhatnaba khana nainaba na mapung oiba thoram oina pangthokpa thoramni thoram mapu oina saruk yakiba amka gi president L Radham Hon Sarmana fongdokibada manipur da afaba magul leiba film sing puthoknaba honabada cinematographer sing amadi director sing gi marakta afaba mari thambagi wakhalonda pangthokliba ngasigi thoram asina anauba cinematographer sing amadi director sing gi mafamda thoidokna kanaba thoram ama oigani haina thajai sine off te gi thoram da asumna academic oina hiram singda khana nainaba sina film chawkhatna hanba hotnabada chawna mateng panglagani haina fongdoki Rising and Accelerating MSME Performance RAM Program gi makada state asida ahanbo oina khangatlaba MSME entrepreneur taratrukta logistic cost reimbursement gi oina lupa lakh amaga lising yankai MSME entrepreneur kuding da genthokre label patal laiba Directorate of Trade Commerce and Industry na senduna ngasi Directorate asigi conference hall da pangthokiba thoramatuda Directorate of Trade Commerce and Industry gi Director ahana kamaina lutingduna tongan ba lamdam asigi MSME taratrukte scheme asigi senpham adu khutchinakre thoramaduga mari leinana Directorate of Trade Commerce and Industry gi Director hana kamaina haikibada Rising and Accelerating MSME Performance RAM scheme asi Central Sponsor Scheme amani scheme asigi makada ngasi state asida ahanbo oina MSME singda logistic support oina mating pibani scheme asi state asigi district taratruk makta paikhatli ngasi gi ahanbo oina Imphal West amadi Thawal district ki oina pithokpani lemhaudiba district sing gi oina su makha tana paikhatkigani mapung manung hanjin by state amadi district sing da leidiba MSME na makoina puthokliba potlam sing amadi raw material sing puthok pusin tawbada ka hena transportation gi senpham changba adu khara da oidabasu mateng oinaba khudong chaba se pibani scheme asi gi khudong chaba longning by state asi gi MSME singna sim asigi damak apply torokpa yagani scheme asina MSME gi transportation gi senpham adu pula pithok tragasu yam drabda lupa lakh amaga lising yankhai di puthokani scheme asigi makhada chahi amagi manungda MSME changa cover tongnaba pandam thamli adubu phibam gi matungina scheme adu adumak sandorakpasu yai haina mahakna makha taki ngasigi thoramadu da DIC Imphal West ki GM ahaibam local DIC Imphal East ki GM Sarungbam Hemanta Singh amadi DIC Thawal amadi Kakching gi GM Oinam Deben amadi lamdam asigi tongan ba entrepreneur singna saruk yaduna pangthoki Logistics strengthening gi makhada financial assistance ki program distribution program lokhat pane masigida aina haining ise hoi Manipur state ki oina di hana adum taurabani and it covers all the district 16 se cover taurabani adubu ahanba oina first Imphal West and Bisnupur dagi ngasi se pithok pani and for the rest of the districts akoina adum chathagani program se another program se adum continuously adum tawzarani asigi akoina pithok pase as a remote district haigera as a remote state haigera akoigida challenges MSME mayamna thengna base it's a transportation high cost of transportation se leibanina aduda reduce tawningai hana government of India sina asigi scheme asigi program se paikhat pane asi makhada aikoigi state ki oina MSME mayamna su apply tawzare apply tawbasu leiye apply application se aikoina verification tawrani verification tawba matungda yam eligible oiba MSME mayamgi makhatana asigi financial assistance adum pizagani habidu haijage and to all the MSMEs ekoi business towning ba miyam entrepreneurs miyam nasu asigi program ki makhada moigi opportunity se lobiyo aduga transportation cost se ekoi na pull up oina pidragasu 1/3 of the total transportation se ekoi department site gi adum pizagani at least maximum to the amount of 1,50,000 kumade ekoi na adum pizagani habidu haijage aduga all the MSMEs miyam ekoi gi
products khangde export toba import toba miyam se cover togani akhoi noigi cost regulation cost reduce tawningai transportation assistance ke adum pizakani haibide haizareka adum thamjari kan masa project si bakha targeted ngasi ningthokung higher secondary school da konthokjam ivo tombi amadi konthokjam gambini ani gi mingda leiba matam kuina hangludraba school asigi library e learning yauna school asigi principal takhelamam pusparani na amukhana ngasi hangdokre nauna library hangdopagi thoromda history department ki salam imota physics department ki konthokjam suresh na e learning gi maruobe singi maramda wangang duna khanghan ki school asigi principal takhelamam pusparani demina school asigi oja sing pumnamak e content da yauna basu khanghalakli Hotel Enchanton sponsor tawraga Mangal Foundation Hairok amasung Maipak pe organizing committee anina City Club Hairok ka khutsam naraga City Club Hairok ki sanabungda team kuntra nitoina group nipan thokna khaidok tuna pangtokliba Fort Maipak pe Memorial Trophy 2026 9A side state level men's open football tournament ki ngasi sanaki ba ahan ba semi final match da Mukhai FC na Sana FC bu Panjal amasuinoda maithi ba pituna final changre Aroi beda maroi ba pau mukhana pizari Hauzik paliba BJP lengak asin natana Manipur asipu kannaba laite Manipur asi mache tadana ba hotnabada leaders singna khongpam setna lepli Manipur da separate administration lakpagi wafam oitok loi haina BJP state ke president oibada natana Rajya Sabha gi MP su ODB A Sardana phongdokre amadi Zenim samadi CMC gi internee sing na stipend implement to biu haina Directorate of Health Service ke gate mamang da protest tawre Manipuri pau matang ngasi loi jere meeting tabidi bapun ongko mukana pun jere Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
हाइरिबा थबक असिगी इंडियन लाइसेंस पाइबिबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुमसुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि एप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामद्रबदा 165 सेंटीमीटर की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंग चाबसिंग अदुदी एकोमोडेशन ट्रांसपोर्टेशन अदुगा ड्यूटी मीलसु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग मौद्रा तरेतगी हौजगनी पमरोलगिदमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड लेंसिनबिरऊ।